Dhanamanjuri University के Regular Vice Chancellor amasung Registrar Hapkadabani Haiba wapham yaona tongan-tonganba Dimand shingna yumpham oiraga ngasi University asigi maheiroi shingna Chief Minister gi Bungalow da thomjinnaba hotnrakkhre University asigi Regular Vice Chancellor amasung Registrar Hapkadabani undergraduate ki taruk suba semester exam athubada pangthokpaga loinana marks su pithokadabani amadi University asigi campus manungda Central Force ki personal sing thamma yaroi haiba demand da maheiroi singna hokkiba numit mangani gi mamang University ase thingjinduna lakibani maheiroi singna taliba demand sing ase thabak to onthoroktaba maramna koishaunaraba maheiroi singna ngasi ayuk pung 10 khara helakpa du haidagi DM University ki campus apulaba matung Chief Minister unanaba thorakke maheiroi sing aduna thangmeban gate komdagi thoraklaba matung makha pangna laktuna nagamapal samu makong BT road amadi kanglagi nongchuk thangba phawba lakhi maheiroi sing aduna lakpagi lambida Manipur police ki personal singna BT road ta ngayak thatke tubu mafum aduda ngayak muknaraba matung kanglagi nongchuk thangba romda lakhi mafum aduda masing yamnaba police singna amuk thatke maduda ngayak amuk muknar matung maheiroi sing adu Chief Minister gi Bungalow tamna mafum aduda gi chensinna rakhe masing yamlaba maheiroi sing adu Rajbhavan mangda leiba traffic island mapada amuk thatuna thamke madugi matung ikan kanadra mafum aduda Imphal West District Police ki SP ki SSC bakanta laktuna maheiroi sing aduga wari sanabaduda maheiroi kuntra Chief Minister unanaba ayaba pibadagi maheiroi sing adu Chief Minister gi Bungalow da changki Chief Minister unava changdungai mangoinana DM University Students Union ki President Irom Dimochana TOMTV da hai University asigi Regular Vice Chancellor amasung Registrar na chingba haptabadagi khudongchadaba kaya mayoknare hauze Vice Chancellor ki post asi mamangda Higher Education gi Commissioner oirambana amana pairi aduga Registrar gi form asina Transport Department gi Director na oiri Makoi sing asina Secretariat famlaga leiraga University ki asi awat apa amamamta khangma ngamloi maheiroi singna hokkiba numit mangani ki mamangdagi University thingjinbagi khongjang changsilakliba asi kari maram gino haibado University asa leiba oiragadi mayek singna khangadabani karingmo maheiroi sing asigi academic career mangmogi fibam laklabadi kanana teksak pobigani haibasi mari leinaba singna hangninge University asigi Academic Council famnanaba Chief Minister na khangan balaikrabasu ngasi fawba famdana lairi asigumba asoiba macha kaya asina maram oiraga DM University ki UGC ki default list serial number 63 da laire state asigi mata ngairabi University asigi marai pak lepnanaba maheiroi sing na tangai phadaba demand sing asi takna duna lakpani masi fawba tabi drabadi hena kan makhongjang kya changsilakani haina dimochana makhatana fongdoki Satrasina mamang mangdagi horaga chahi taruk suraba university se regular registrar bc hapiu hanjan laudna lai hoji phoba manam thuna tabi de ado ngarang handagi jo horaga lai satrasina huji bc ne hena Manipur government na higher education ki commissioner pai bodo bc oina thabi de registrar hoji transport department ki director pai bi moina secretary ta phamaga university gi sothari basing karamna yengsan gadoroi buno suma mayam se laibana mor orakanda exam matam chan haidok pidaba matam chana exam tawbidaba marks issue tawbidaba mayam asina mapalamda makha tamningba PG tawningadaba PG lawyer PhD tamgadaba satra kaya ma hojik mogi punsi se kaida leirige haba question jineba sigi daita je kanana pubi gadoriba no moina authority ni university laga phamaga yengchinbigada do moina laktre adoga hujik changa yengbiu university da satra jine shutdown torigi maram se moju thigapam changadamneba thigamalatunda thigalaba matungda university ne satra jine shutdown toriba se karino haba hangmagi mota moi thokpa tawjunu haibagi wakhalon don moina secretary da phamaga di kaidum solution pubanga moi satra jingi akan ba khongjang hena sidagi changjala kaniba hoina ngasi men oina taliba dimasi regular oiba vice chancellor amadi registrar leiba hapiu habani Nakalamarom the DM University ki Regular Vice Chancellor amasung Registrar hapnaba process tawri amadi Academic Council ki meeting sothubada pangthoklagani habi thajawa Chief Minister na pirakle hari iramasiga mari leina Chief Minister unaba changba maheiroi mana fongdorakpada University asiki Regular Vice Chancellor amasung Registrar hapnaba process tawba hokre hari pathabag asi matam khana changani adobo University asiki Academic Council ki meeting di athubada pangthoklagani habi thajawa aiba cherol oina Chief Minister ki secretary na Kusinaraklay Academic Council ki meeting asi lakliba numit ini na traghumni fawgi manungda fangudabane karimu wapham asi thawoidaba tarabadi akan makhongjang kaya maram changsilakani haina maheiroi duna fongdoraki